ꯑꯩ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯖꯤꯔꯨꯝ ꯊꯣꯡꯕꯅꯤ ꯆꯥꯔꯤꯁꯦ ꯉꯁꯤꯒꯤ ꯖꯤꯔꯨꯝ ꯊꯣꯡꯕ ꯖꯤꯔꯨꯝ ꯃꯔꯤꯁꯤꯒ ꯂꯩꯔꯦ ꯑꯗꯨꯒꯩꯗꯤ ꯖꯤꯔꯨꯝ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯦ ꯉꯁꯤ ꯖꯤꯔꯨꯝ ꯊꯣꯡꯕ ꯆꯥꯔꯤꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯀꯦꯞꯁꯤꯀꯝꯒ ꯇꯤꯜꯍꯧꯒ ꯀꯦꯞꯁꯤꯀꯝ ꯑꯃꯈꯛꯀ ꯃꯣꯔꯣꯛꯀ ꯑꯗꯨꯒꯩꯗꯤ ꯑꯃꯦꯠꯄꯤ ꯈꯔꯒ ꯂꯩꯔꯦ ꯁꯤꯒꯅ ꯖꯤꯔꯨꯝ ꯊꯣꯡꯕꯒꯤ ꯍꯤꯟꯖꯥꯡ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯜꯂꯕꯅꯤꯅ ꯑꯩ ꯆꯥꯅꯕ ꯍꯧꯔꯒꯦ ꯃꯈꯨꯠꯇꯤ ꯍꯥꯝꯃꯕꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯀꯦꯞꯁꯤꯀꯝꯁꯦ ꯀꯌꯥꯝ ꯆꯥꯎꯋꯤ ꯌꯦꯡꯉꯣ
Mẹ mình ra ngồi đây. You have water. You have the one. Okay. Mẹ em sao là khăn áo làm này. Lúc lúc thùng tôi là không việc không. Mà nào khăn áo cái bạn nào đấy không?
ꯃꯌꯥꯝ ꯃꯤꯅ ꯖꯤꯔꯨꯝ ꯃꯌꯥꯝ ꯆꯥꯕ ꯉꯝꯃꯤ ꯑꯩꯅ ꯖꯤꯔꯨꯝ 3 ꯁꯨꯔꯛꯄꯗ 4 ꯇꯥꯟꯕ ꯉꯝꯗꯦ ꯃꯤꯠꯇ ꯄꯤ ꯂꯥꯛꯑꯦ ꯃꯤꯅ ꯀꯃꯥꯏ ꯆꯥꯏꯅꯣ ꯈꯪꯗꯦ ꯑꯩꯅ ꯀꯃꯥꯏ ꯉꯝꯗꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯅꯣꯏꯒꯤꯗꯃꯛꯇꯅꯤꯀꯣ ꯁꯤꯃ ꯆꯥꯒꯦ ꯇꯧꯏꯁꯦ ꯑꯩ ꯉꯝꯗꯤ ꯉꯝꯗ꯭ꯔꯦ ꯖꯤꯔꯨꯝꯁꯦ ꯆꯥꯕ ꯃꯤꯅ ꯖꯤꯔꯨꯝ 30ꯒ ꯏꯂꯩ ꯆꯠꯊꯣꯛꯏ ꯍꯣꯏꯗ ꯁꯤ ꯑꯃꯇꯪꯗꯕꯨ ꯃꯌꯥꯝ ꯑꯩ ꯂꯣꯏꯗꯤ ꯂꯣꯏꯖꯔꯦ ꯋꯥꯁꯨ ꯋꯥꯅ ꯖꯤꯔꯨꯝ 4ꯗꯤ ꯆꯥꯅ ꯂꯣꯏꯖꯔꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯖꯤꯔꯨꯝ 4ꯁꯤ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯕ ꯉꯝꯃꯤꯗꯣ ꯑꯩꯗꯤ ꯍꯔꯥꯎꯋꯦ ꯆꯥꯎ ꯃꯌꯥꯝ ꯉꯝꯃꯤ ꯃꯈꯩꯗꯤ ꯆꯥꯕꯤꯌꯣ ꯑꯗꯣ ꯑꯩꯗꯤ ꯉꯝꯗꯕꯅꯤꯅ ꯑꯩꯗꯤ ꯖꯤꯔꯨꯝ 4 ꯇꯥꯜꯂꯛꯄꯗ ꯌꯥꯝ ꯊꯤ ꯋꯥꯏ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯏꯁꯨ ꯂꯣꯏꯔꯦ ꯆꯥꯅꯁꯨ ꯑꯁꯪ ꯑꯔꯥꯛ ꯌꯥꯝꯅꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯈꯅꯥꯎꯁꯦ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯅꯥꯔꯦ ꯑꯗꯨꯅ ꯑꯩ ꯁ꯭ꯋꯥꯏꯗ ꯈꯔꯒꯗꯤ ꯂꯦꯝꯃꯦ ꯃꯣꯔꯣꯛꯁꯦ ꯆꯥꯖꯒꯦꯅ ꯂꯧꯖꯔꯛꯄꯅꯤ ꯃꯣꯔꯣꯛ ꯁꯥꯊꯤꯅ ꯁꯥꯔꯦ ꯀꯦꯞꯁꯤꯀꯝꯅ ꯁꯥꯕꯒ ꯑꯃꯦꯠꯄꯤꯅ ꯁꯥꯕꯒ ꯃꯣꯔꯣꯛꯅ ꯁꯥꯕꯒ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯣꯔꯣꯛꯁꯦ ꯆꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ 1K ꯌꯧꯒꯗꯕ ꯈꯇ ꯉꯥꯏꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯄꯨꯟꯅ ꯌꯧꯃꯤꯟꯅꯁꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯐꯪꯅꯔꯁꯦ ꯕꯥꯏ ꯕꯥꯏ